ए मीसिसु सिबु सिरदे जात जात को कयम कुइना सिगी दपचाउ सेनाक लाखिदोरे येंग बताबने इसु माना हौजु हाइरंबदुबु खरीबा इचागी ममा ओहनजनीबा ज्ञान मेन के ताब नतेदा बेमग लाइबकसे थिबा ngakतने कानदे तुम थोके दे वाखन ग वाहन बया पोंतेदा असमना नुमितुसु हौख्रे मथंगी नुमितनी रानी ममलिंगैदगी मचानुपा बहौदुना सुमांग वाइ सिलले माने इमुंग मनुंगदे तपना वाइरम सिटबा सेंगबा तौथोए केबिसना उइरुम हौगलकपदुदा हेक उरुरे मतारोय नमांगोल वाइ तेरग लेरंबदुदा ममित मना खंगसिंग हेक सिंगी एमा इता कइनो तौबिरिबदुबो नंगोंदा कनाना तौ हाइगिमी सिगुम थबकसे इनाक्ता लेरिसे नुंगाइना लेनबने हाइदुना थंबने वाइ तैनब थंब नतिमी करिगिनो इताना असु अंगनबसिदा हौगतुना थबक तौरमलिबसिबो नयुमनि खंदबगिरा करिनो इतप तपना खुमला इरानीसु इता अदुगी नतिदा सुम ऐसु हक्तांगसे सुदना लेबसिदा इहे हाइनादेना साजेन ओइना बाहाइदुना नेक्सुम वाइ तेरंबनिदा लानादि खनगनुबा अदोइसु अमा बुक तौबा यारोय आइंगोंदा ngangnaba singbiganu होरेन मोइ मपाना खंगादी आई फुबा तारेबा नमानबिसे सिदा लेरगा वाइ ते हेल याइदना इमाइ बेमा कैसुम तौरैसे हयेंग कैदी केम हेक तौररोय ngasiदी सुम हक्चांगसे तुमंदना नंगनगे लोइना सारेना हेक तौरुबनी मतुंग मनाउ तौररोयदा आइसु हक्चांगी ओइदी सेसे जुम्बा एरोबिक मयाम लेसिदी सेसे टीवी दी यंगलगने डांस तौदुरिबनी इराइ लाइख्रबा रानी थोइना हेना नुसिजबनी मरुपु अदुबु ngasiगी wahaisinasu hena nuksibagi chang khangyen hengatpagumsu tawkhre taibang panbasida macha mapureiba suna leiba imung dumak nungaina leiba leitrabani laira ina khunbade amaromda thamkhro suba nomba bu kallabade tek tek adum nungai jarakpani adubu rani gi leibaktade mapureiba nauna kaina khibana awaba maisa kaya langjabani mipan tangna hinglibani मीगी मयुमदा लेबा हाइबसिमक्तबो तौनिंगबा इनिंग तमना तौगे ngamdedo फना फरसु लुना तौरसु मिंगमदब्रा कैनो इसादा इपन पनबा इहाय हैनदबदुने मांगोंदा तौरिबसे मतम मासु खांबा यादे फाबा ngamdabade ngaikho हाइबा यादबदे इसागी चहीगा मतमगने नोंगमा हौखिबने नुमित थासिंग यामकपनी अदुम ओइनमक नोंगालक्तुना चाक इसिंग चाना कॉलेज स्कूल ऑफिस काबा मतम यौरदुना लंबीसु गारीना क्रिक क्रिक इनबा मतमनि हाइदुने हेनथोइबना तौरदोने ngasiगिने लंबी मतेक्सिमसु मयांगी गारी ngai मणिपुर मचाना लोइन हेक थौलरे पोटना मीना साबा अदुगा आइखोइना सिदा इना खुनबा सा लेनरगा अतांग खन खनदना तोंगिबा तुंगदा तोंगलिबा मताउदुना खुमलाई इबो मीगी लाइरे नोइदा लेरिबा मयामदो अमता हाना यंगको मखन मीगी गारी के कंपनी नुंगाइदबा पोलक पोइना तौरे खालिबने सन गारी ओइना साबना फरद्रा आइसो मणिपुरी सागी पोथोक ओइना नंगी खलो हाइबा हाइदुदे नंगी खले हाइबा हाइदुदे अदम खलेरे नते नंगना अहिंग नुमित निनी हुमनिदि सुरमनि मांगिसे नते नंगबो काइचित के हाइबाने ए कइनो हाइसिबो नंग खंब्रो हेरा का थांगना लेरगा नंगना थोखिबगा थोंग मखोलबोक्ति ताइसु पुंग 8:10 साइसिदा मांगबी म तौरी खंगनी नुपी लुम्बा चलिबने नुंदंग दंगोइना चले हजिकांदी नुंदिल संग्द्रेना तौनुइबो अमुक मीगी मचादो अवाफमदा ताने नतेने नुंदंगदा उनैदुबो अइना हाइदि नुपीदुबो कै असुबे यावगिमी सोइबा नथि फजबा हेनमनबा अदुगी इथंदोइना चलबा ओइलो करी ओक्तबली चली हा मी नुपी मचादुदा नंगसि सुमसुम किसिलेको जेलदगा अमुक चंगदोबो थबकदी तौरकनुको ई कारानि नंग खंपोते तुमिना दुम लेयो लेनिदा इबुदे अदै खरा लेरगा इबो पाखंगोइना मीगी मचादो संगीता उनबगी मतांगदु फाउदी तौरुनु हे कइनो संगीता उनबा हाइदुदे पुरा न्यूज ने हाइबा संगीता उनबा नंग खंगदे रेडियो दा तोइना लाकपा एडवर्टाइज तुबा ए सक मचा सिदी भाप ताराबा
Kanadi chalo. College ase. Ngasi di wari nungayanse. Asumna laba anidusu harau college tamna lagli. Yauraduna kaduda nokmi changminarae. Sintha nongmata hanna yenglakidre. Pamjakiba nungshijakibani. Adubu numitudagi akaiba thamoi onkibanara hannasu yengninglutre. Onjingninglutre amuk hannasu. Laijena. Heroni singasidi nokmi muttala ine. Thoibina. Hauraba nangi musagatpe mangladuda amuk tawdoraba. Laijena. Nathauro. Nungi thamoi panbinangna kari khangi sugumbaze nungai khraba. Nungsibagi lambida kwai nungai badine. Masa khangdana nungsiba mondrang chubasine. Nokfe. Wangang khuding tum yengningba. Mana tawri kai harauba. Khangdeda. Mana nungsirakpade amak pamde. Adubu ithanda nungsiba khaknida. Orehe. Kadai di dialogue no khangdine. Noigi nungsibana tum tawle. Ai noida mai go onjan batalle. Ibema haujikan sadu oidisina karino nangde. Sinthada onjinduna hanglibani magi mawungda. Laija oina phatlawna oglai. Khangde asidi gyan takhrabani. Sutta khoka ngawida. Ai noenigi marakta haibase ngawrusu khungau manadi duni. Nongbata harauba mutta laiminaba phangdraba aikhoi ahum sisu. Sinthana asuk nungaina leisidi kari ahenba mupami baha. Lairik yengna hairaklibani mamitu non khalakte hanna phawba. Adum magi yengpham thokpa amadagi adum yengi. Thoibina. Noenigi wari sidi ai saidi natre tumina leijawrege ko. Somdana kamdauri. Ayuki doctor round lakpa maramna anaba mayamdo doctor duna masa kamaina tawre khara pharabra phattabra haina mamutana hanglari yenglari. Nursing na doctor achauba singdugi matung inaduna kari awat apa haiduna yathang illari. Asum yenglakpana bemagi mapadu yaurakpadani. Lansnana nurse makaida mathanto ina changlage nasana sagina thawina tawruro haiduna hairamlaga bemagi katamna mathanta lakhibani. Lansnana Hema ngasidi yamna phajai ko khoi bemasa. Bema nokfet tamak tawi. Khari nungaitaba leirige nahan mangda aphataba mi ui haibado pharabo. Bema nahan mana hairamlibadu palakpada khanghaudana henthoibana phatlauna changkhibaga numittu khangning hekning singai. Mangak tamak phat hairai. Hoi maidi karimta hairakte. Lansnana ki drairo ki hairiro nanga khak hairiduba. Ki dre udreda hidak to phabajane do. Oh phabane adabema aikhoi doina leirurasiro ichanupi su leijade ide. Talijo mi leisabi phara kansida mi pakhangi machanupiga oiba ngamjaroijo. Ha acha adu oiraga kari oige haino. Aikhoidadi leitabadi sukya yararoi ko kamain tawne. Lainingde kaisum mi aigi yumni aigi kase. Yaroida adugi wadidi mi aina aikhoi yumda lehenge khankhra kansida. Natraga aingonda doctor kaurano dadara tamora kaune aikhoida leheloiba. E khaigi kaudiba mi doctor ni aduda dada kau haisiba. Mi doctor de sinphamni aidi mingsu natana. Ado aidi ichanupi leitabani nako nangnaga dada kaubudo sum taningba natraga tamo kaugira. Hoi adudi kaubirage. Tamodi tale dada oina kaurage. Tamodudi yamna hainadeba. Hoine ama hekta kaurone tamora dadara. Dada nungshibana longken kele cha nungsibi. Doctor se yamna phagi haibo. Nangsu haida ado fare ai thoe thom dai sida dadana nungsina kaurone macha. Dada doctor bye bye. Lansna nokmi. Oi chale ko ai. Kaino sigi pakhangari basina amu aingonda dada kau tamo kau kaina. Ai ko kokse kainom hek tawre. Nungthil adum oiraga leiradi nungai dawne tawrisi. Nungdang hek yauraga na lila sanaba nupado amuk yausilani. Aidi tanbana ko kainungi sak phajaruba no du yaure. Ithandaga thagatjadra. Yamna tale dai.
masakadi phajaba mali nungdangda phauba aduk yamna phajaitunadi adum masakti yaba jani kaino aina khaliba wakhalsina khangdrida nokmu nomagi angaubagi laina sa pharakadra hairaga kok amuk jaksalaeda last da interval dane heroin sido aduni tawdurise punsi se walanga ngangjaro embo thoihenba phone dani kaida lege thoroni ko angang macha namba school halakta ngairi uai haiba ngasai dagi aina thong machin sida ngai reise phagira haibanida aina haibadi ngai bagi awaba khara khangko natradi aigi khusaudu khangidana dab yam hainu ko ai kapjarak chani hanuba nang ko ngase natte thoraki haibra natraga aino gi mungda changlo haibra ngamoida baga manu ko angang maja is changlak nu me ai phuradi kamain tawne mama hoina phura dana mi akhoi chichi do handak chelu bagi khangbra mapan ambu thoandra haba adui ni mi phare phone thamo noi imung hek changlak traba yengu ngase angang nang na ai sanaba yabra haibanida macingse arimbada ka haliba nangonda karimta hek hairuko dadana supna tagina sakto yengaga chachigi haibani asas yumda changak to iridi thora geleramo thame ko phone go loinai hanu basidi phone du thamkhraba matung nokfet tawrai si angang na manungai ra oiba nupi goi ge hairadi angang oina koi bisina bestarami mana de kiri bani do ahoiba ga malini aina moida changak ni haibududa as hanuba ma ko saludana ko ai ko haisin mi di hanuba koiradi yam nungai hai ai di kai dei maching thiba hanuba oi lerem masakti phaje adu maching di pura ratal lai thang ulaga nungsi hayen baduga chap hengma nei me tanjaduda valentina thoraktuna now kai da chatuino taping thorai du baha che mahangai lere nate chendoraban as dukan da ne karino mana loli bachoro me amsina kuka ngaujai dei de phajana chalumi nangbo taping machine marona mamangau thibane karam ngangna doribano khangdre torise silpa asumna taping lakpana thoyen bagi manak tamna yaushilai sor thabe chu holi mataudu hek ubada thoyen ba nokfet tawi kaino haida wado hairo icheda dukan chani hairamini uhabanan sire thoyen ba nokmi aduma khamlai tapna law yadro natraga ai uningman bagi khanat cheleiro sidabo aina nushirade khana mu nushiredoino yare wati dawrunu ko kaka kaino haida do hairo ai chalege ba amu ichena kuiman gra hayamani nasaging ge tawbani pinji ihakti yingkige hanubase sumba romance tawboi re ko silba mamit kalau thei minurga phajadilo gari ka kalo asi dukan chidagi ayingba khara leramagi ai su chatkrage ohila kuibadi yaroi thenge yum haninga sida ngangama haiduna gari duka khalaktuna thauba hawi silpana uhabana wabana school halakta ngairi bagi haiduna mamaidagi humang singdo amuk taithoi tanjana charisu anakpa dukan singdo thong hek hanglamdri thoyen bana as thong hanglamdri kamai done sidai khara chalaga amalai bani adagi oina lerege aduga nangsu amuk thilamnaba tharuise yareba ai sida lei jahorage thengi ichena nganglamani o inakta yamna lenindabagi war haisaba aise kaino yeknabagi monglo ngasaidagi yengyawni yengbani chalu yare kumdaro ngasidagi kem tharakan aisu hairoi as dada as tama haidon nate kaka saunu ba ai laleba chalu yare chalase thoyen ba nokning banadi loirebani adubu sauba saduna gari kanda thorai silpana dukan heli khamumi is dada khamumi thoyen bana yam launu ko gari thobong khangde ai khoyum doina pura doni lairi kai khoyum da adum tam nang irang yam tawdure ngangna silpa angang macha gi haunabi kappa haurai
Oi ma, ai chen ba tarbo. Class 12 karakpada ngairi. Aduga mi aina 12 tadi kara khatke tawraga. Oi ma, anu bana pare. Ima na aina tali tali aije bane. Mana lum lum laga ai budab tawraga. Oi che ai anu bana pare. Thoihenba garido lampak amagi nakanda khami. Aduga mi leitaba tanja lauraga gari ki thongnaudo loina lonjele. Black machu panbana karisu udaba maramna kanna kapliba silbagi mamailomda onchinduna makhut yetuna silbagi mamaido khangnak naksinduna machinduna chupi. Silpana mingondaga chupine anuba. Thoihenba nokfet dab tawrei. Ekapada Hojigido khambra tawdurubin hekapada. Silpa thut thut tawramlaga angangi haunabi gari ngaihak kuina tonglakladi adumak tumthakre. College suti thanaba matam oibana mayamsu loina thoknakhrabani. Lakpra praprap chelaktuna thoibi chatkhrabra haiduna koithi hek thibani. Uchinna chinna college gate mayada chatke tawrambadu ubaduda taping chelaktuna nupi ahumduna leiriba mafamduda changai. Aduga asumna hairare. Ngai kono yong. Ahumba chap manana onthorei. Kanano haiduna. Leishina. Asidi ngarangi thoibigi khongbi netkhairamba nupadu natro. Thoibina masigi sida phabarabon manbesina amukanadana mana ngai khaisina. Sinthana nangondoi jala film gi type da thengjannaraga nongalaga hero heroine gi sinoibado nungshinarakpado aduga mana drive chathoy swaida nabani na khanba khansina bako jugot waramdi ambuk chade haiba nungsibagi maram ngakta koksida atopa amta samdraba haibanida wathi mu ngangnare oi kaino nang ngai khaido ai koidara mane ngai ko wamta haige wabani sire source ta phajana nen atana honkhige tanjadada boris tu amuk lai kaino bai adu kana jakhridubo nang horoi matago sida amuk palale haurisina kaidore thengna hautrabo naba kanna chen ge chelaga pebet mathi lekbagi phibam du reibo lakba boris ta khanging yenglaktuna ingit tawrai mamanglomda aigi dausidi thirakta turido mani ko ai lakpa prapap changsilaktuna thoibi mamangda khanglep lepsilaktuna application amta thajinjarakedana